एक्सीडेंट थोखरबा मतुंगदा जापान की अहानबा सेल्फ ड्राइविंग वेहिकल प्रोजेक्ट लेफनख्रे चही असिगी मे थादा जापान पुथोकपा ड्राइवर याउदबा बस गुंबा गाड़ी अमा पुथोक्तुना मपुंग फाना सेंट्रल जापान गे अहैजे फुकुईदा चांगयंग चथख्रबा मतुंगदा सेल्फ ड्राइविंग वेहिकल प्रोजेक्ट असी खुमांग यांगना संगसिलख्रबने अदुबु लाइबक थीबा थौदोक अमदगे ngarang masa matomta gari thaugjaba japan gi ahanwa fast pilot project asina pak tawduna leiba cycle amada khajiktang thenglubagi damak project asi makhata na thabak tawkhidana ba leban khre haina japan gi official oiba paw amada phongdoro khre chaliba sahi sida driver yaudrba gari bu malem gi miyamna hena pamnana ba thabak laukhalaklingai amade japan gi technology na kaya yamna sakti leina thabak tawba ngambagi haibage uthorokna bagi tanja ama launa ba honarak pasida ngarang gi apik pe accident aduna maram oiduna chawna ningana ba thokan khre hai re hauki ba chahida level mari fawbagi thakta masa matomta thaujaba gari asina miyam sanari ba lambi sing da thobagi thawong sing lai khre tawbada bu hai riba gari asina akakna ba mapam ama khakta da chatna bagi khudong chaba aduda mak matam du da laikhiba nei thoki ba accident asigi matang da local official oiribe Norifumi Iramoto na phongdorok bada ngaha nongmaijing numita masa matomta thaujaba gari asina lambi gi nakal da khamduna leiba cycle amada khajiktang thenglubadagi ngarang japan laingang na project ase matam khara leban na ba order thorakhiba nei ngahan cycle da gari asina thenglubagi thogdok adu da miyoi mari tongkhe tongliba miyoi sing asok apan amata sokhi dei haujik gari asigi matang da matau karamna khamliba cycle da thengluribanu haibagi vehicle developer singna thijinbagi thabak na sathari haina mahakna makhata na phongdorok le haujik makhata na gari adune accident macha adu thokibagi maram chapchana khangdriba phauba project asi makhata na chathagiroi haire mi yaudaba masa matomta thaujariba gari asige design asida asogapan yariba makai thoktana ba sensor amade radar sing chapchana mathau tawhalliba nei aduga gari asigi khwaidagi yangba speed na pungda kilometer 12 tamak oiriba nei japan su atopa leibaki industry gumna self driving technology sizinaduna miyam chatpa lambi asigumba gari sing puthokna bage chauna project tawragliba nei